Manipur Top Channel dugi video amta thagasage ngasi fongbase fongda Manpack ki miyoi mari police na farure. Citizenship Amendment Bill 2060 ki mayokta lup kayana pullaga semkiba Manipur People Against CAB Manpack ki convener Yumnamsa Dilip Kumar yauna thaumi mari Imphal West District Police ki kangbu amana farure. Convener Yumnamsa Dilip Kumar galoinana police na lokhatluraba thaumi ahum adudi Yengkhom Krishna Das Oinam Ratan amadi L Jadu kauba miyoi ahum asini hairi. Makhoi mari atopa miyoi kyaga sagolba Nepra Major da leiba Moral Resource Academy da meeting tawringai da ngasi nungtul pung 2 ga makhairom taba matamda Imphal West District Police Team ama laklaga lakhwatlaga Imphal Police Station na pururaba matung numidang wairam pung 3 rom taba matamda thadorakre haidi ningsingba yabadi Manipur da CA bill sanaba yaroi haiduna Manpack na lauthokiba total shutdown gi khongjak Manipur pumbada ngarang ahing nongyai dagi ngasi numidang wairam pung 3 faubada satakhibani mayam pablo so viewers ngakpigani and thank you.